पाव पाकिस्तान ngasi ayuk Punjab ki Amritsar sector da missile kapsilakre Pakistan ki air defense system kaya India na drone sizinatuna sabaikre Operation Sindur ki makha tarakpo oina Delhi da all political party ki mifamna leibak ki damak amat oina lemina bahaina yanakre Amasung Rims ki Mahirui Singna Director Dean Amasung Sub Dean Lakuk Triba Fauba Khongzang Haloi Hairi Kurumjari Imphal ki Manipuri Pau Mideng Tabiri Basingbo Taram Nokchari Hauzik Pau Sadokna Pizari Pahalgam da Pakistan da base tauba terrorist singna lamkoiba miyoi sing hat kraba matung India na ngarang nongyai matung da air strike tawduna terrorist ki mafam mapan thugai kraba matung da Laibak ani ki ungkhatna bagi chang hengalakli ngasi nongalamdai pung ama khara helakpada Pakistan na India gi Punjab ki Amritsar sector da misal kaya marung kapsilakre adubu misal sing adu India gi air defense na nongthakta kapthaduna amangata thokhodre misal gi atik akai sing lobukta taramba miyamna thengnaki police amasung army na misal gi atik akai sing makhata na thigatnaba thabak lokhatkre Indian Army ki source ki matung ina Pakistan ngarang India ki maru oiba city tara manga da missile amasung drone sizinaduna target tarokhiba adu mai pakan khidabani amaromda ngasi ayuk anganbada Pakistan ki Lahore yauna city kaya da leiwa air defense system kaya drone sizinaduna amanga ta thokhan khre drone attack asina maram oiraga Pakistan ki maru oiba airport sing thingsin khre haire Ngarang India na Pakistan amasung Pakistan occupied Kashmir gi mafam mapan da leiba terrorist singi leifam singda air strike tawduna mai pak na thugai kraba matungda ngasi all political party gi mifam ama Delhi gi parliament complex ta pangthokre India na chathakhiba operation asigi matangda marik chumba wafam defense minister Rajnath na thamkre mifam asida Union Home Minister Amit Shah Defense Minister Rajnath Singh Finance Minister Nirmala Sitharaman External Affairs ki Minister Jai Shankar amadi Parliamentary Affairs ki Minister Kiran Rijiju su sarugyakhi mifam loiraba matung Congress ki President Malik Arjun Kharge na India ki Armed Forces singna chathaki ba thabak thagatpa phongdokpaga loinana lengak na lokhalakpa thabak khudingda Congress na mapung fana sagotkani haina thamki hairi Congress ki luchingba Rahul Gandhi na su leibak ki damak amato aina leminaba matamni madugi damak chapchana sagotkani haikhe Union Minister Kiran Rijiju na political party singda hauzik lediba fibam asigi matangda Defense Minister na khangalaba matungda leibak asigi damak lokhalakpa thabak khudingmakta political party singna amat oina lepkani haibagi thazaba pide Operation Sindur asi loidri makha chathari haidokpa yadaba security gi oiba fibam kayasu leiri haikhe Rims ki Mahirui Singna Director Dean amasung Sub Dean Lakthoktriba Fauba Khongjang Hanloi hairi ngasi Manipur ki Governor unaraga Mahirui Singh demand taksilaba yari Regional Institute of Medical Sciences Rims ki Director na Institute asigi Mahirui Singh da fazadaba wahi wata sizinaduna harassment pi haiduna ngarang dagi Rims ki Mahirui Singh na changsinkhiba Khongjang ngarang ahing su Rims ki nauna saba administration block mamangda ahing yarektuna Khongjang changsinkhe Khongjang changsinkhiba aduga mari lenana Rims ki Mahirui Singh na macha masu gumlaba Mahirui oina Institute asida mahai tamliba singda Institute asibu lamjingliba Rims ki Director Dean yauna fazadaba wahi wata sizinaduna chai thangba haiba asi Mahirui Singhi oinadi yamna nungaitaba amani Mahiroi oina makok thongba singna pirakhiba chairak masana yajaki adubu asigumba fazadaba lichat asidi Mahiroi Singda yamna nungaitaba oihalle hauzik fawbada Mahiroi Singna taliba demand Rims ki Director Dean Sub Dean Lakthoktriba Fauba Khongjang Halloi makhal amatagi yasinaba tawroi Rims Authority na hostel leiba yaroi haiba adubu handokibadi laikre masi haiduna su Mahiroi Singh hostel changduna ahing yareklaga Khongjang sangsinkhigani ngasi nungthil Manipur ki Governor ga Rims ki Mahiroi Singh mahut silaga Mahiroi kharaga unanaba thaurangsu leire masida Mahiroi Singh wafam thamgani amasung demand su khangangani haikhe Hauji Fogi oina di akhoi adum protest se changsin jagini haina akhoi leijare bako decision je ado akhoi ngarang jo hing yare e pulap leiraga sida akhoi changje hostel da akhoi dum leire pulap ado akhoi hoji akhoi kaimta hoji breakfast sadri akhoi changda hostel son changda akhoi brush ke ka amta tawdabi da leibasu yauribane ba swaina warabani na ngarang dagi la e ado negotiation ke ka gi akhoi wa hoji leite aduna adum hoji akhoi dum protest se thagi gani adu akhoi demand phangde bok sa thagi ni Hauji Fogi oina di fine thiba handopagi wa di leitri akhoi na
ꯊꯦꯡꯅꯕꯗ suspension amadi fine gi matang gi se fine di akoi handorokpa leitre aduga suspension budi revoke tawre aduga hostel gi room da leiba yare haibaduma ga haibire adu akoi gi demand de duna chade akoi di akoi da punishment pi gi bado adum akoi yazagi bani akoi da assault to gi ba mayam do harassment mayam do adugi damakta akoi di demand je sangja menena akoi demand phang ribok te akoi mai khata na adum protest togini main demand je akoi gi future da akoi da handak phau gi ba emotional yamna nungai taba mayam jing do adu thoktana ba director din amadi sub din jing resign tawba habado aduna akoi gi main demand hoi jagani Ministry of Electronics and Information Technology ki makhada Autonomous Society ama oriba Nelit Imphal gi anauba study center ama ngasi Thobal wang matabada leiba Women Income General Center WIGC ki complex ta hangdokre Nelit Imphal gi leiriba short term kaya gi course sing tamhanba phanghanga dawriba Nelit Study Center adu hangdokpa ki thoramda Nelit Imphal gi Executive Director Dr. Y Zayanta Academic Head Dr. Angom Bubo WIGC ki Founder Secretary Oinam Indira Fancier Higher Secondary School Thobal ki Principal K. Sarat Chandra Madi Peace and Freedom Academy Thobal ki Principal Salam Zotin Susarugya WIGC ki Founder Secretary Oinam Indirana Thobal Circle ase Education Hub ama oina bahotna bada WIGC ki maikai dagi angamba mateng pangani Nelit na asigumba study center ama WIGC ki complex ta hangbirakpa ase asigidamak Nelit ki Executive Director bu thagat pafangdokhe doctorate amona work experience very young and dynamic executive director ama leida siguma center ama hange harpada mamal logona to kathonging bagi wakal kalwena na feeling bagi wakal kalwena na aina matama da khalam ba dream do mana khalai ba wakal singa am sanai ni haidana ai ba jaga si am so space na te kara pe masik ko han ba dedicate to zone Nelit Imphal ki Executive Director Dr. Y Zayantana akam pata lariba Nelit ki sub center oina Senapati Churachandpur amade Kakching da hangkraba matung mari subu oina official sub center ama oina ngasi hangbani center asi hangna ba mafam pibi bagi damak WIGC bu apian ba phongtok pagal loinana Nelit lariba short term course singi center asi da tambagi khudong chaba fanglagani amadi akam pat adumak tamgada ba long term course amadi atai course pumna makki admission process su center asi da tawa yaragani Center asina Thobal district ki manung da leiriba mahiroi singi damak hena khudong chaba piba ngamlagani haike Sisi sapar hanba amadi tambiri ba ujasing sila facility piba akoi rijriba AI lab semiconductor aduga drone ki lab aduga solar ki lab mayam sinju si anang sina visit tawraga si mayam tawraga mayam puna chawhan menasi aduga mayam puna mutagi suggestion lawraga akoi training center se successfully conduct over Manipuri Thank you. Manipur State Rural Livelihood Mission MSRLM ki makhada semkiba SHG singe apunba body am oriba Lingjel Thoibi Village Level Federation wangu na sinduna ngasi free medical camp ama Kaksing District ki wangu Laifam Awang Primary School da pangthokre Community Health Center CSC wangu Laifam ga puna kutsam naduna Hospital asigi MO in charge Dr. Laisangthep Inaucha atai doctors nurses amadi staff singnaga loinana pangthok minakiba free medical camp aduda BP blood sugar test KFT LFT atai test singi makhal sing medical dental lying bagi khudong chaba pikhi punna miyoi chama tara humdoirom lemna lying bagi khudong chaba pibaga loinana lemna hidak langchak singsu pikhi Lingjel Thoibi BLF ki master bookkeeper Sanasam Saritana Lingjel Thoibi BLF ki chahi gi action plan sembada chahi sigi manung da pangthokadaba thabak thorom sing adugi manung channa free medical camp ase pangthokpani camp ase pangthokpada CIC wangu gi doctor sing atai staffs laikai gi club amade school gi oza sing basu thagat pa phangdokhe Lingjel Thoibi BLF asina boliba ward number 6 7 amadi 8 asida Lairiba halaman sing amadi angang singi oiba akoina BLF sigi annual action plan amagi pandam makhada akoina health free health camp amang asi pangthokjaba ngamjaba asi da akoigi mating sauna tawbirakliba akoigi mana nakpada laiba hospital asigi staff sing amadi lekai asida
help tawduna laibiriba akhoi lekai gi clubsing amadi ayamba fazana akhoida support tawbiriba school asigi staff singbusu akhoina hana ikai khumnaba uchari. Indian Red Cross Society Bisnupur District Branch na World Red Cross Day ga mari leinana tha ama chupna chatharakpa thoram ngasi DC Bisnupur gi conference hall da loisinkhrai thoram maduda Red Cross Society Bisnupur branch ki president oiriba DC Bisnupur Laurembam Bikram branch adu ki chairman Dr W Gulapi ADM Bisnupur T Opendro loinana branch asigi thau puba miyoi sing ga loinana volunteer sing su saru yakhe DC Laurembam Bikram na IRCS Bisnupur District Branch asi yamna active oiba branch amane hauzik thokliba kangluk ki irang asida IRCS na achoba thodang lori bhagna transfer chatlabasu lakadori ba DC da makhata na hena pukning changnana basinaram gane thokliba kangluk ki irang asida IRCS Bisnupur District Branch na blood donation National Program on Control of Blindness sa sanhida kapthokpa relief camp ta leriba internally displaced persons singda award apa kaya menduna achoba thodang lori haike relief camp se koi chatlaga immediate relief ni ba hogi aduna adugi support lo ai sisupa isu ko una maroi to ba ne event ne incoming business we the company IRCS support workani penoga IRCS yaudana di sigi voluntary works yaudana di volunteerism yaudana koi no branch of the government or district administration can function effectively. Not just IRCS, NYKS, NSS, volunteers, they don't have say, okay, up to the mitra, they don't have say, senior say, how to they could effectively grassroots level the penetrate program there. Commandant Office 66 Battalion CRPF Lamphel Patna Imphal West na sinduna ngasi career counseling program ama uripok tulaiba Kanan Devi Memorial School da pangthokhrei tharomadu 66 Battalion CRPF Lamphel Pat ki Commandant Anup Kumar Sahu Deputy Commandant Chandi Charan Jha Assistant Commandant Tanushree Singha amadi Kanan Devi Memorial School ki Principal NZ Gozendro Nasar yakhe 66 Battalion CRPF Lamphel Pat ki Commandant Anup Kumar na Mahiroi Singh na makhoina tamliba mahi masingi lam aduga chanaba apamba thabak sing tawduna imung manung gi mateng pangnaba senthok lambi thiba miyamna bebar tawhanba amadi laibaki damak thabak tawba mathau tai haiba wafam sing phongdokpaga loinana Mahiroi Singh na career semba yaba thabak singi matangda wafam kaya phongdokhe. This career counseling, our purpose is that we should give whatever resources, whatever knowledge we have to our generation so that they able to understand the requirement for their own future, for your own future. This is not for my future. This is for your family's future. If you are going to earn something in your life, certainly you are going to support your family also. Where to go, how to study, how much I should do, what government gives opportunities. You can give, Manipur government give you free cost of coachings. It is very much available, but you should know where is the way, which road is going which way, right? Directorate of Environment and Climate Change na CI College Bisnupur ge Internal Quality Assurance Cell ga kutsam naraga educational institution singda single use plastic thingnaba ga mari leinana nongmagi oiba awareness among asi college asigi seminar hall da pangthokhrei awareness anuda Directorate of Environment and Climate Change ki Director Dr T Brajakumar CI College Bisnupur ge Principal Professor RK Rajeshwari amadi CI College Bisnupur ge Internal Quality Assurance Cell ge Coordinator Dr CH Nivanoni susar yakhe IWS sigi Coordinator Dr CH Nivanoni na plastic asi maliamda achoba business amani masi decompose tawbada matam changi plastic polam sing mafam chana thamdrabadi environment amangba oi aikhoi punna wakal taminadragadi plastic pollution dage amangba kaya mayoknarakani haike. Single-use plastic are the items that we are using every hour of our life, in every seconds of our life. First of all, we use it in the form of various bottles, then various dispose, various carry bags, which we do not know how harmful it is, how hazardous it is to all the living organisms, to all the living persons which are existing in this universe. It is such a substance which creates a lot of hazards and health effects to all of us.
Director Dr. T. Brajakumarna plastic asilising ang chamapan kontra tarukta German scientist amana putoklambani plastic sizinabada kanaba kaya sulay handle amadi manage tawba haitabadagi amangba oibani plastic ase miyamda safeguard piba ngamdabadagi tingbagi khongthang ase lokhalakpani atmosphere amadi climate change ta plastic sizinabana ahongba kaya purakli tungda college asigi akoibada taba plastic polam sing khonggatlaga mafam chana thamki quite important important one of plastics even wars and the medicine the medical science the dependent on even I am using this plastic we are fully dependent. Sometimes I use the hard plastic. Plastic is so much important and very useful to all. One of the I think not only useful, we are fully dependent on that. But how to handle, how to manage your hate anyhow ancestors and scientists to make the easy life. A quick lifestyle is faster way easy life more one of the convenience when the time consuming, time jump process or plastic. Mahaku some Tamatamda, more degraded or a kind of chemical maps. Council of Higher Secondary Education Manipur na lauba Higher Secondary Examination 2025 ta Science Stream da Nipan Suba Position Tagipa Nagamapa Singjubum Lairatagi Moirangthem Jayanta Amadi M. Kiran Balagi Machanupa Moirangthem Robinson Loinana Thaubalgi Gurumayum Bobby Sarmagi Amadi G. Bizayagi Machanupi Gurumayum Yasinabu Selin Digital gi Ngamzaba Karadang Haiba Taurangi Makada Mairoi Ani Asigi Mayumda Chatuna Harau Tayam Okre Selin Digital gi Chairman Fanjawam Lanajit na Hauziki Matamda Tuition Culture gi Chatnabi Amalai Basi Afabukudam Amadi Nate Adubu Kanglak Taba Matamda Oza Singbu Lanai Oina Tanaduna Kangnaba Hotnabadi Matautai School Amadi Tuition Chatnaba Honabada Masana Pazaduna Kangnaba Hotnabagi Matam Ifang Fangdaba Kaya Yauri Masina Mahiru Singda Tungi Punsida Honaningba Watpagi Machak Ama Oidakani Ngasi Aikoina Taramna Okliba Mahiroi Ani Asi Mama Mapa Sing Asi Laingaki Tabak Tauba Amata Nate Adubu Makoina Macha Singidamak Hotnariba Singdi Tagatpa Poi Haike Paugi Marakthana Break Amalosari Hi friends, Adom Afaba Tau Hamna Bone. Adongi Quadigi Maruariba, Libergi Democratic section Torang Lubib. Novo Gambe Health Care gi original Lipsa 5 Gigna, Adongi Liber Swan Beding Alton. Libergi Mapanga Kankalan Badanatana, Hakchang Pumbagi Energy Henkalali, Chabatumali, Acidity and Tan. Seasonabio original Lipsa 5G. Novocam Healthcare na sajaba original Lipsep 5G ohum lobada coffee cup ama frida hapchari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking Matungda Makataba Pausing Imphal is ki top dusarada laiba Institute of Driver Training and Research Center gi Skill Development Program gi makada tha ama chatagadaba ITV Singda piba Driver Training Program saruk yariba IDP Singda anauba inot ama piba ngamle tha sigi manga dagi hauduna chatharakli ba thoram asida Transport Department, Education Department, Health Department ki akhang hai singna driver amana khangdaba yadraba chakna kalon sing takpa theory class makhal kayagi gari thobagi practical class amadi gari sembagi skill takliba thoromasina saruk yariba training singda inot ama happy rehaina fongdorakli thoromasigi matangda Institute of Driver Training and Research Center gi Member Secretary Santikumar Nauremna Manipurda hojik leiriba lanasina maram oiraga lanjena duna leiriba singda hingnabagi lambi ama piba oina gari thoba amadi gari semba tambibagi thoromasi IDTRC gi committee na khanaraga paikhalakpani kanagumba amana institute asida tha amagi training yawu matamda lupa lising taret chamanga tingba adu IDP singi oina sel logdana miyoi kungama thoida training pibani training asi loirakpada saruk yariba singi marakta gari thobagi license paidaba sing piba yauna
tongan tongan khudong chaba kaya pigani asigumba training asi sel changbana maram oiduna makha chathabada khudong chadaba thengnagadabana sponsor ngamgadaba miyoi thiraga mathangi batch lokhatnanaba pandam thamli haike asigumba training program si yaw ki baichilinaw singsina tungda makoi gi livelihood sustain tongnanabagi achouba mafam ama kangadra haina अखोइन सिगुम्बा प्रोग्राम से पांथोक चबनी इंटरनली डिस्प्लेस पर्सन सिंगसिना हौजिकसे डिस्ट्रिक्ट मयामदगी अखोइ बेस बाय बेस नाइना अखोइ सिगुम्बा ट्रेनिंग प्रोग्राम से चथबिउ हाइना याम कन्ना हाइरे अदुना सी ट्रेनिंग प्रोग्राम से पैसागी मथौ ताबना मरम ओइरगा हौजिक चथजरी सिसु अखोइगी लैरिबा एडवाइजर ग्रुप की अहल सिंगना अमसुंग आईडीटीआर सिना अखोइ खाइगतनरगा सिगुम्बा आईडीपी सिंगी तुंगी खल्लकांदा अखोइ सिगुम्बा प्रोग्राम से पांथोक चबनी District Administration Imphal West amadi District Child Protection Unit Imphal West Department of Social Welfare ki mideng makhada training cum sensitization program of school teachers Zone 1 Wangoina Sinduna Prohibition of Child Marriage Act 2006 and Protection of Children from Sexual Offences Act 2012 Thauram Lamphel Patalaiba SCERT multi-purpose hall the Pangthokre. Under the campaign Val Viva Mukta Varet Makhada Pangthokpa Thauram Additional Deputy Commissioner Imphal West K Jadumani, District Child Protection Officer Imphal West Pabitra Thingbaizam, Advocate High Court of Manipur cum Legal Advisor MCPCR Thiam Raskisor Amadi JEO Imphal West Suchitra Kumukchamna Maruiba Muising in a Saruk Yaki Imphal West ki mafam kayadagi lakpa oza kayana Saruk Yaki wa Thauram Mari Lenana Resource Person oina Prohibition of Child Marriage Act 2006 ki matang amadi Protection of Children from Sexual Offences Act 2012 ki matang da Advocate High Court of Manipur cum Legal Advisor MCPCR Thiam Raskishor na wangang ke Pangthok liba training cum sensitization program se mari lenana Additional Deputy Commissioner Imphal West ke Jadumani na ek ani asi miyam da mapung fana khangan bahaiba asi yamna maru oiba ama oina oza kayana matam pumbada class ta lairik takpa matamda hariba ek sing asigi maramda kharadang khanganba maru oi haiba wafam thamke. As a part of this awareness program, POCSO City with child sexual abuse sigi matangda yamna kenu oiba podamne base hadi angang singi rights hadi angang singi ke nomeam singsibu protect tawlabai tamanta adum yam phajana yawraba ekamni tawdabu aikoina khanghawdabudagi ko matam chana information collection tahudabudagi kanade approach tawgadabno hadi khanghawdabudagi ngasagi delay tawbu yam yawe delay tawbusina maram oreganda haying tung ningamdaba case oina tholakanda he case to gi effectively oina magi kari haitare makha taba ruling ama matawku yaba court ki procedure tawbu mayam sing du thengdan ba yaba kenu su dum thokta banate Pangthok liba Thauram asigi matangda District Child Protection Officer Imphal West Pabitra Thingbaizamna nupina masagi chahi 19 sudana yum panba yade aduga nupana masagi chahi 19 sudana yumbal lambida khongdaba haiba asi logi oiba chairak phangba yai haiba paujel asi aikhoi punna khaminaba changi loinana nupi angang da chathaba sexual offences kaya asi 2012 ki oiba ekna chairak phangba yai asigumba paujel kaya asi puduna miyam da khanganba haiba pandamda pangthokpa thauramni Makata nasu asigumba program kaya asi department na makata nasu pangthokani haike. Prohibition of Child Marriage Act 2006 ki matungina akoina message pijaning baje nupi macha amasung nupa macha ko nupi macha gina sahi 19 mapung phadriba nupi macha se lohong khunung ba yade na haibani x gi matungina aduga nupa macha gina sahi 21 years phadriba nupa macha gina lohong ba yade haibani aduna basically prohibition of child marriage ek ki matungina 18 years below girls and 21 years below gi boys singse long khonong da encourage stories haibani ko Chahi amagi manungda inga tha amadi kalen tha haina anirak harau saksel tamba ibudau khana chawba wangbrin harauba chahi asigi oina kalen gi harauba megi tang taramathoi kalen gi taramari ni panbadagi hauragani hairi numit mari ni chupna harau saksel tamgadauba ibudau haraubagi kanglon palladuna khana chawba wangbrin thaugal lupke laibunge hidang khaidem biramanina kanagumba ibudau wangbrenna harauringai thaugal fangbiningba singna megi tang tara humdoi leipak pokpa amadi taramari yumsa kaisa numit ani asida thaugal fangba yagani tang taramari da lai khainabagi thauram pangthokani hairi Khana chabu wangbrenna chingthak tagi yengtharaga kanglija khuding maki
awa ana khudingmak kokpinaba loina leiriba ireichada leminariba khundaminariba mipum khudingmakpu punchi chenggel pibibagi thoni thauram ama hariba nongmaijing numit asida pangthokjagani loina khana chawba wangrengi harau saksem tamba haibasi numit mari mangani changmanina marak aduda aikoi thoni thoram tawbada arapa mafamdagi lakpada khara khudong chadaba laiba maramna maru oina laipak pokpa amasung yumsakaisa hariba numit asida arapada amasung anakpada laiba khudingmakna idawada katningba thoni thoram tawbiningba loina jagoi saningba kya singasi laibungna hariba numit asida akaknana miyamda paujenjari loina hariba yumsakaisa numit asidagidi aikoi lai khainabagi ibendo khainabagi thoram adu pangthokjaba loiragani aduna loidringagi mamang asida harau saksem taminasi loina iramdam kanglei chada laiba mipum khudingmakta akoigi thogal sangdagi wangrengi khana chawba thogal sangdagi paugel asi pijabani President rule thamlabasu highway da chathok chasin yahandaba Manipur gi irangi warashin purakpa ngamdraba Governor amadi Chief Secretary na DC transfer tawraga leiriba asi miyamgi apamagi mayoktani Hauzik DC transfer tawbagi matam nate IDP sing mayumda hanjinabu hotnabagi matamni haina Balgi President L Devachana haikre wafamasi DC Bisnupur Laurimbam Bikram transfer tawbagi mayukta Bisnupur akoiba apunbalu Balna Bisnupur laiba Balgi office ta pangthokpa paugi mifumda haikibani Devachana makhatana Haukibali Singani Kunga Humdoigi May Ahumdagi Manipur Tugaina Bohonabada Bisnupur District asi Achauba Landfam Ama Oirakiba Matamda Bisnupur District Mafam Sinba Tungna Chatuna Irang Nasibu Laksina Bamadi Miyamgi Awadapa Yengsinduna Nasi Fawba Lakli IDP Singna Masamasagi Mayumda Hanjinaba Yana Bohonabada Manipur Amadi India Lengakta Mateng Pangduna Lakliba DC Bisnupurbu Irang asi Lushindringaida transfer tawba haiba asi IDP Singamadi district asigi miyambu ikaiba pibaga chap manei Manipur gi governor amadi chief secretary na DC Bisnupur gi transfer order asi katuna makhata na DC oina matam khara thambina basu governor amadi chief secretary gi pukning singsimke Hauzik lan kitang nemtharapasida district asibu mabuk mara tappa district ama oiraknabo honabda yamna kanna mai council ingai matamasida ikang khangodana maku transfer and posting gi transfer to birapi wapam amala kosi tasengna CSO amoina Bisnupur akoiba ukunbelu balgi maikaidagi thamoi sokna nungaijade yaragadi matam khara district asigi chawkhat thorang amadi langa mari lengba thabuk thorom sing asi tang taba ama khangri fawbudi district asida lehenningbadagi media gi through the His Highness Governor amadi respected Chief Secretary yongana bai koina kaudam si tamjabani Kumbi SC gi MLA Sanasam Prem Chandra gi liching makhada ACC gi tongan mafam singda leiriba khara hena sothaba khudong chadaba imung singda yum kupnanaba jinga pirakpagi makha taba oina ngasisu ACC gi tongan mafam marida jinga badal tara kutsinakre Tera Khong Gram Panchayat ke Pradhan P Baleshwar Amadi MLA ki PRO Mani Mohan Yauna MLA ki Thomi Singna Jinga Singadu beneficiary Singi Yumda Chatuna Kutsinaki Bani Jinga PPP Damak MLA Bu beneficiary Singna Thagat Pafongdorakhi Eco Network Manipurna Hairoki Self Help Group Amadi Club Singapore Laga Tara Taruglak Subo Oina Hairoki tongan Balaikai Amadi Hairok Wangzing Turial gi Khongbal dagi Khonggalakpa bottle na chingba plastic polam sing Asok Traders na lokhrei plastic na chingba waste mayam ama mafam chadana langthoktuna arembada manghalamba adu khonggatlaga mafam chabata thamlaga mapung fana segregation tawraba matung recycle tawnaba amadi sale onthoknaba khutsinakibani Eco Network Manipur gi President Sinthangamba Laishramna Manipur gi miyamna Thokliba plastic pollution amadi mafam chadaba amonakai langthokliba asi hantahanaba honabada isa gi thokdang khara lobiyu arembani khaliba polam khudingmak sel onthokpa yarabanina mamal yawde khanbiganu mafam chana thamduna mapung fana segregate tawrabadi aremba amata leite hiram kayada kanabaromda sizinaba yai hauzik mathau tariba asi sanitary pad angangi hagi singe incinerator thamba sini asigumba mayam asi paikhalakpa matamda laingaki yamna chawba mateng mathau tai maramaduna Manipur laingak amadi miyamna west speaker singbu mapung fana support tawduna luwa nan malamdam ama ohena bu honabada west speaker singbu pukning thogatpa mathau tai haike Manipur miyam nasu plastic sing mafam chadana langthokpa tawbiganu amora kai sing mafam chadana langthokpa tawbiganu akoi paisa onthokpa yare bese koi khuding makhangminara kanda value yauda pot amata te hiram khuding makta koi madu kanaba hiram da sinasi
प्लास्टिक खुल्लुबगी प्लास्टिक तुंगसिलुबगी मधु रिसाइकल तौननब लौब लापीबदगी मधु खुल्लुबगी पैसासु फंगले लूब नानब लमदम अमसु ओहेले अदुगा इन्वायरमेंट कनबदसु यामना चावना मतेंग पांगले मरोइबा पाउसिंग अमुका हना पिजरी पाकिस्तान ngasi ayuk Punjab ki Amritsar sector da misal kapse lakhrai Pakistan ki air defense system kaya India na drone sizinaduna thugai khrai Operation Sindur ki makha tarak poina Delhi da all political party ki mifamna leiba ki damak amat toina lepmina bahaina yana khrai Amasung RIMS ki Mahiroi Singna director Dean amasung sub din lakhok riba fawba khongjang halloi hairi Hauzik fawbagi oinadi Imphal na sandokchaba Manipuri paw patang sa delusion jari. Bireng tabi ki basing bumukana kurumjari.